Kurumjari Mayam Pumnamak, Sarangthem Nirupama Dam Taminasi Aigi Sanalipa Kangleipakta, Hena Ingdaba, Santi Purapana, Yakyaundaba, Chokat Palepak, Oyraksi, Haina Dam Latna the Gain, wish Tojari. Ingon the sounding Boroba Mayam, so ladies, so take it easy. Ideam Punsidiam stressful or situation, Mayam thing, Rakidum thing, Ledo. Kemta, Kahedonayam stressful or shalaga, mental health, physical health, sock memory, so take it easy and high get up a high was in it. I snarl Pagdaleba, Mipum Kunima Ponushi. Although I know Kitan Pamzeramati, Mam, I give more time. She's a Kayazan country. I know Kitan Pamzeramati, I know La Lehidosha, me one that Mam Zenas Horamada. Took La Honbama, Pokanba Sangi, not Ranagam. Habati and a Pamservatico. Although Imam Duga, Sinam, Matam Pate, Iran, Yam Pate, Duna, I know Hizaga Dabadi, Jackson Leview, a coin might have a Jati community. Mayam di akoy na pura kusen da basunya ya Ramadan. Aham maktada hampudi naw gi channel bu yingbiriba aduga nawna changbirapa myam punapo taram nokchari. Mayam aina ngarang na video hapcharam bado akoy gi sister Sarangthem Nirupama matangda. Modi matang the video ina hapado the do comment me am like comment say pai and ya the do akoy cookie community they may comment akoy cookie community comment happy like ko ado hana di ka syam admai lak panati ado aina message ke do yeng bada kano da khai te akoy sister da yam support of video haba tare ko hoi ado moina nu sira support tawre phare ado to side part aina video du ko di hajagi ba ko mem akoy je ichinaw ma se ngatani aduga Mayam no waruri se kari matang ino kari din ha do mayam du khambire ko adu dei duga akhoi marakta ju comment mathomrang gyan men ta do jam yawe phare adu ju side tawrasi ado aina ngang bada soi gi balan ki ba yaw bodi adamana accept tawse masi afaba thabak ni ha tare adun ain ju haijagi sister na hadi ka su gai de khoi chinaw masin ngatani ngasi chauni heng chauni hangchi chauni adum pharakani akhoi na bo nonjaba aduga ai soi khre ha di loire si je ko Aduna yam pay hai tare sister na adamana video sat launa hapaga mamang thabato adu yam pay akhoi maitai community da akhoi masen da adamana nungai taw myam da sawai je lemna natiba ko hadi maram sa da ne hekta pangsau saw ya pon mi amani na sawban atopani ba aduna tabi da akhoi leiba lising mi na sawra ga di aduga adui topic tuga ngang hi ma pa soi ba loina mong puthoga masa video mamo sema ga maitai mo ba gi Hadi Tamoy the Palaba, no I took Pope with them, Naniba. Other video same say Mahakalato. I do the Atopa community, me and Maggie Maron video, Malaga, Hula Hapanativa. A Hogi Marakta, a Sweber no I the beginning of Lord among the same as Mahapaja. I did Matacta Aina so Aina Targa, Tomatung the Kadai, the case so get Isagi Mota Hazebanivo. I do Matungina sister video Mahapsare. Mayam su ubiram gani ubiram dragadi adu sing tu gitam kana hapsa bane ai subscriber mayam na ubiram magadi atopa platform da khandra ai platform da hapsa batai hoji ki update ne aduna sister na hoji ki Nirupama na somaina hapak paja yam phai na haige yam thagale sister na admaina move on tawraga na tari sister mayam gi hadi mayam gi sarok pane nga kani nangi study da effect la kana du nang na laiba da kok to wakhana nu ngare du depression la kani maram di mayam di ngang thela nang soidana problem wa kani mako aduna isi nawni mak na khalna na ai no suggestion pijagi butani adu metungi na sister na adwana harak ko tam pai mayam ju Taminasi sister na habi matang Kurumjari Mayam Pumnamak, Sarangthem Nirupama Dam Taminasi Aigi Sanalipa Kangleipakta, Hena Ingdaba, Santi Purapana, Yakyaundaba, Chokat Palepak, Oyraksi, Haina Dam Latna the Gain, wish Tojari. Ingon the sounding Boroba Mayam, so ladies, so take it easy. Ideam Punsidiam stressful or situation, Mayam thing, Rakidum thing, Ledo. Kemta, Kahedonayam stressful or shalaga, mental health, physical health, sock memory, so take it easy and high get up a high was in it. I snarl Pagdaleba, Mipum Kunima Ponushi. No, no, I wouldn't she have a kangi. I took a machinamo, bagi, machemo, bagi, some gangs, such a never congang in a say in it like I did a Magdaya, Panabane, Kales of walk and pass over, but I had a mean no, none of a tabak never like. Take it easy, Casolate, but about the you should put hook on so I know so I can exams of Mayam lay a dog at the depression Mayam layer contents and the cake and Canaro that don't come like has to move on. Do the nut. I am working in an to look and to live. Kayan talay, but how not of the stressful was like an Canaro, so I'm hiding by way no loin and
ꯅꯨꯡꯁꯤꯔꯝꯃꯣꯏꯗ ꯃꯥꯟꯕ꯭ꯔꯥꯅꯦ ꯅꯨꯡꯁꯤꯌꯦꯕꯀꯣ ꯅꯣꯏꯅꯁꯨ ꯑꯩ ꯅꯨꯡꯁꯤ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯁꯥꯎꯕꯗꯨꯅ ꯄꯪ ꯇꯧꯋꯦꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯏꯪꯊꯔꯛꯄ ꯀꯥꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯈꯤꯅꯦꯕ ꯑꯩꯁꯨ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯈꯤꯅꯤ ꯅꯣꯏꯁꯨ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯈꯤꯅꯦꯕ ꯁꯣ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯝꯅ ꯑꯃꯁꯨ ꯑꯦꯗ ꯇꯧꯅꯤꯡꯉꯛꯑꯦ ꯀꯩꯅꯣꯒ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯅꯔ ꯀꯩꯅꯣꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯤꯅ ꯑꯦꯇꯤꯇ꯭ꯌꯨꯠ ꯂꯩꯕ ꯀꯩꯅꯣ ꯏꯒꯣ ꯂꯩꯕ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯡꯊꯣꯛꯄ ꯇꯣꯟꯁꯤꯅꯁꯨꯔ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯝꯗꯤ ꯌꯥꯝ ꯊꯤ ꯆꯝꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯆꯝꯕꯅꯦ ꯋꯦꯟ ꯏꯠ ꯌꯨ ꯀꯝ ꯇꯨ ꯅꯣ ꯃꯤ ꯅꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯆꯝꯕ ꯃꯤꯅ ꯈꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯈꯟꯗꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯥꯁꯦ ꯌꯥꯝꯅ ꯁꯛ ꯀꯥꯛꯄ ꯃꯤ ꯃꯥꯜꯂꯤꯅꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯂꯣꯏꯅꯔꯀꯥꯟꯗꯗꯤ ꯌꯥꯝ ꯅꯣꯠ ꯂꯥꯏꯛ ꯗꯦꯠ ꯍꯥꯏꯗꯤ ꯅꯣꯏꯅꯁꯨ ꯈꯪꯉꯛꯈꯤꯅꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯇꯣꯟꯁꯦ ꯍꯩꯇꯕꯒꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯁꯛ ꯀꯥꯛꯄꯣꯏꯗ ꯃꯥꯟꯕꯗꯣ ꯑꯩꯈꯣꯏ ꯕꯤ ꯑꯣꯅꯦꯁ ꯑꯩ ꯑꯦꯡꯒꯔ ꯏꯁꯨꯗꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯥꯏ ꯍꯥꯞ ꯇꯨ ꯋꯔꯛ ꯑꯣꯟ ꯗꯦꯠ ꯈꯔ ꯑꯗꯨꯗ ꯀꯩꯅꯣ ꯐꯊꯕꯒꯨꯝꯕ ꯇꯝꯗꯣꯏꯅꯤꯀꯣ ꯑꯩꯁꯨ ꯍꯣꯠꯅꯗꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯅ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯔꯨꯕꯗ ꯃꯥꯅ ꯋꯥꯔꯤ ꯈꯤꯇꯪꯈꯛ ꯉꯥꯡꯕ ꯁꯣꯏꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯦ ꯁꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯏꯃꯥ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯍꯣꯏ ꯃꯥꯅ ꯉꯥꯡꯕꯗꯕꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯗꯣ ꯃꯌꯥꯝ ꯃꯥꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯉꯥꯛꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯦꯝꯃꯔꯣꯏꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯑꯔꯣꯏꯁꯤ ꯃꯔꯝꯗꯤ ꯆꯍꯤꯁꯨ ꯀꯌꯥꯅꯣ ꯈꯪꯗꯦ ꯏꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯣꯛꯑꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯃꯇꯥꯡꯁꯦ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯖꯔꯝꯕꯗꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯖꯔꯝꯕꯗꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯁꯦ ꯃꯤꯉꯣꯟꯗꯅꯦ ꯃꯌꯥꯝꯁꯤꯅ ꯁꯥꯎꯔꯝꯕꯗꯣ ꯊꯨꯛ ꯂꯥꯎꯍꯟꯕ ꯑꯃꯗꯤ ꯄꯣꯛꯍꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤꯀꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯦꯛ ꯏꯆꯟꯃꯛꯅꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯍꯜꯂꯝꯒꯗꯕꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯈꯤꯇꯪ ꯚꯥꯞ ꯃꯦꯟ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯃꯥꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯕꯨꯡꯁꯤꯡꯒꯤ ꯊꯃꯣꯏ ꯀꯌꯥ ꯁꯣꯛꯄ ꯑꯃ ꯑꯗꯨ ꯑꯩ ꯐꯠꯇꯅ ꯉꯥꯡꯕ ꯅꯠꯆꯔꯝꯗꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯣꯏꯗꯁꯨ ꯑꯐꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯣ ꯊꯥꯗꯣꯔꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯤꯕꯗ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯏꯃꯥꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯕꯨꯡꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯊꯧꯅꯥꯅꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯄꯣꯟꯇꯦ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯣꯏꯅ ꯍꯧꯔꯛꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯆꯈꯤꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯁꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞꯀꯤ ꯑꯣꯏꯕꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯑꯩꯁꯨ ꯁꯥꯟꯇꯤ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯕꯨ ꯑꯝꯇꯪ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯣꯟꯖꯅ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯊꯨꯛ ꯂꯥꯎꯕꯗꯣ ꯑꯗꯨ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯕꯠ ꯑꯦꯅꯤꯋꯦꯁ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯃꯤꯒꯤ ꯃꯣꯠꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯔꯕꯅꯤꯀꯣ ꯃꯦꯝ ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯨꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯄꯥꯜꯂꯝꯒꯅꯤꯕꯀꯣ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯉꯣꯟꯗ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯍꯟꯕꯗꯣ ꯑꯗꯨ ꯄꯥꯝꯃꯨꯕꯒꯤꯅꯤꯗ ꯃꯔꯝꯗꯤ ꯅꯪ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯂꯥꯛꯑꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯤꯅꯀꯣ ꯑꯩ ꯃꯥꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩ ꯈꯣꯠꯂꯦ ꯑꯗꯨꯗꯨ ꯍꯥꯏꯕꯤꯔꯅꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯣꯏ ꯃꯁꯦꯟꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯊꯥꯗꯕꯤꯔꯛꯀꯅꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯆꯟꯁꯨ ꯂꯥꯏꯟꯗ ꯂꯥꯛꯈ꯭ꯔꯦ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯁꯥꯡꯊꯅ ꯀꯥꯟꯗꯦ ꯑꯗꯣ ꯏꯃꯥ ꯃꯌꯥꯝ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯐꯠꯇꯦ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯈꯨ ꯁꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯃꯇꯥꯡꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗꯣ ꯍꯧꯖꯤꯛꯐꯥꯎ ꯊꯤ ꯐꯪꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯥꯡꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯈꯣꯜꯂꯥꯎ ꯂꯥꯎꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯟ ꯍꯧꯒꯅꯤ ꯕꯠ ꯑꯩꯈꯣই ꯃꯤꯗꯣ ꯐꯪꯗꯦ ꯃꯥꯡꯖꯩꯕ ꯑꯗꯨꯗꯤ ꯀꯅꯥ ꯃꯥꯡꯖꯩ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇ ꯃꯥꯡꯖꯩꯕ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯁꯦ ꯆꯦꯛꯁꯤꯟꯁꯤ ꯑꯩꯈꯣꯏ ꯈꯨ ꯁꯦꯟꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯥꯡꯅꯤ ꯑꯃꯨꯛ ꯑꯃ ꯃꯥꯡꯕꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯐꯪꯉꯔꯣꯏ ꯃꯔꯝꯗꯤ ꯐꯠ ꯂꯥꯎ ꯐꯪꯁꯨ ꯐꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯊꯣꯛꯇ꯭ꯔꯤꯁꯤꯅꯤꯀꯣ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯑꯇꯩꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯛꯇꯒꯤ ꯀꯔꯤ ꯑꯣꯔꯗꯔ ꯂꯥꯛꯇꯕ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯂꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯔꯦꯗꯤꯗ ꯂꯩꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯑꯃꯈꯛꯀ ꯃꯥꯡꯈꯤꯕ ꯀꯥꯟꯗ ꯏꯃꯥ ꯃꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯅꯤ ꯑꯗꯨꯒ ꯏꯔꯥꯡ ꯍꯧꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯐꯪꯁꯨ ꯐꯪꯗꯦ ꯀꯣꯟꯅ ꯑꯋꯥꯕꯗꯤ ꯑꯋꯥꯕ ꯉꯥꯛꯇ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃ ꯄꯥꯏꯕꯅꯤ ꯑꯩ ꯍꯥꯏꯐꯝ ꯊꯣꯛꯄꯗ ꯍꯥꯏꯕ ꯇꯥꯏꯅꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯁꯤꯅꯤ ꯑꯩꯒꯤ ꯃꯣꯠ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯛꯄꯤꯔꯁꯤ ꯃꯦꯝ ꯃꯁꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯆꯦꯅꯦꯜꯗ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯑꯩꯅ
ꯑꯃꯨꯛꯀ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯝ ꯃꯩꯇꯩ ꯃꯌꯦꯛ ꯌꯥꯏꯐꯔꯦ